अहानबदा यामना मरुइबा पाव अमा पाउन खोंदगी लौखोटचगे थमना पोकपे अमसुंग येंग पोकपेदा ngarang su kuki militant singna kapsinduna landarakre kuki militant singna hauja landarakpagi manungsanna Imphal East district ki manungsanna lamlai kendrgi yengang pokpi police station ki manungsanna leiba thamna pokpeda ngarang numdang pung taruk ka makhairom helakpa adwaida amuk hanna kuki kulai paiba singna thamna pokpi amasung yengang pokpida bom amasung nongmai round kaya tampak tamna kapsinduna landarakre thaudok adu da lalngak liba khunja sing ki maikai degi handuna nongmai kap ki bagi thaudok leite amati kuki militant singna nongmai kap silakiba adu da asok apan yaw ki ba leite hairi thaudok asigi matang da pause asina phangba paugi matung ina kuki kulai paiba sing aduna yengang pokpi ki mamang thangba sarukta leiba kaune singdak tagi kum tharak laga yengang pokpi uyok sing da bunker kaya sajinduna leiba ga loinana maitai khul sing da bom amasung nongmai kap silakpagi thaudok adu sa tharak pani hairi pawasina makha taratuna hai maitai khul sing asina thangnaba sing Samason amasung Simonda Jad Regiment ki kangbu sing nangak sen bagi tabuk sa taraba kuki kulai paiba sing na hauja nongmai kapsilak bagi thaudok sa thaduna lagni masida Jad Regiment ki kangbu na athing bapi ti haina su pawasin hairi amorom da kuki kulai paiba sing na yengang pokpi amasung thamna pokpi da nongmai kapsilak wa matam da yengang pokpi gi Emmanuel School da leiriba BSF ki personal sing na maitai khulgi kunja sing nongmai kapa yaroi haina athing bapi baga loina na kuki sing na kablak ki nongmai amasung bom sing adu khul yorok pangam loi haina themjinduna leiri haina su pawasina makhatari sing bayang na hanno midang yengang pokpi amadi thamna pokpi da kuki militant sing na nongmai kapsilak pagi thaudok adu da yengang pokpi awang laikai da leiba PSC building gi Jingkha mathakta nongmai maru kaya panduna amang ata thokre thaudok adu ga mari leina center adu da mathau tawduna leiramba doctor amadi nursing mathau tawba ngamlaroi haina senthor khibasu laikhrabani adu bu maikai adom gi miyam gi oiba mifam ama pangthoktuna amuk hanna doctor amasung nursing mathau tawbina ba haijebadagi center adu amuk hanna mathau tawba hokibani aduga mathangi update asna kanglei pakki mera degi lekhu chege kanglei senu rakharna fijet figai setuna reels video namduna viral chana bo hona ba khutak telepu CM Biren na hojik thokliba kuki kulai paiba singna lan asi loisina bo hona biu KMWO Hauzik Manipur da thokliba kuki terrorist singna maitai de landabagi phurup asiga miyam leifam chafam khangdabagi relief camp singda awaba khanglingai serak asida kanglei chanu rakharna social media fijet figai selaga number video kaya upload tawduna viral chana bo hona ba asina kanglei pak asibu ngagliba athoba singda aduki matik pungning son thanabagi masa ko helle maram asina athoba matamda kanglei chanu ra singna sigumba thawong asi tokadabani haina kanglei pak minority welfare organization KMWO Manipur ki president Nasir Makaksana presta thorpa serola man hairi serola sin hai athoba matamda kanglei chanu ra singna asigumba thawong asito kadabani Manipur da mahusagi punsida hanchelektriba pawba kanglei chanu rakharna fijet figai setuna rin namlaga social media da viral satna bahona riba asi khudak telepiu loina social media ki platform da leiriba kanglei cha singna ariba oigera anobo oigera natai sa da viral oiba reel video amata share tobidna ba organization asina appeal torogli serola sin hai sin kuki narco terrorist na singya tamya da leipa maitai ta ba khul sing da khan duna bom nongmai kapsin tuna mihat mipun leptana sathari asigumba kuki terrorist sing landa asi pungak thokna ba mitai mapari athoba kayana mayak na duna kanglei pak asi kuki sing na munki ga tabadagi kalli serak asida kanglei chanura kayana athoba sing pukning thogot pagi mohota fijet pigai setuna jagoi sabo ururaga khulngak liba sing pukning son thalle maram aduna kanglei chanura sing na yengbon ngai taba reel bagi mohta athoba sing pukning thogot pa ya ba wahai wata angam ba mateng pangsinduna makhoi gi pukning thogot piduna kanglei pak asi mina munki badagi kalausi aikhoi gi kanglei pak ngasi da ru phibam da leiribani masi khangna kanglei chanura singna thabuk tobo mathu tabra khali kanglei chanura singna reel namduna viral chatna na bo hona bagi mohta khulngak de ba thoba singgi oina asok apan yauduna ba taibang mapu da thauni bana hena mahi oigani kanglei chanura kharna tawriba thawong aduna kanglei chanura pumnamak mangthok pagi thawong di loop asina haksin na lauda ngamloi kanglei pak asigi luraba tangka kaya da aseng ba kanglei chanura amadi mama oibising na thawdang kaya lauduna kanglei pak asi bu kalagli doina na masa singi damakta yaifana bo hona ba lepa leitri talakasita wakhal yaudaba kanglei chanura kharna kanglei pumna mangthokpagi thabuksi chak sagring amana sengkok ama mangthokpagumbani maram aduna sengba kanglei chanura oirabadi asigumba thabuk thong asi khudak telepiyu inat ki oiba fajarba fizol kauthoklaga foreign gi fizot figai setlaga mixer tangani haina khaliba wakalon thaduk piyu haina hairi amarom da serola sina makhata na hirakli Manipuri Chief Minister N Biren na hojik tokliba kuki kulai paiba singilan asi safare haira ba susingkong chingya da tariba mitai kul singda leptana bom amadi nongmai kapsin dunu ki han khangan bagi thabuk tile palaitri maram asina CM na kuki kulai paiba singi thawong asida su akan ba meeting sangbiyu hojik mitai sing ahing tumba ngamdri mipai thawai ba pukli relief camp da leiriba sing su tupam chafam khangdana awa punsi ahing ama leiri masita sunatana tampak da leiriba purup sing su awa na kaya khangli bani pumna magasi lenga kasina kayam kuine yengduna leihi gadawri masigi mohota wathok asigi waroisin purakna ba honna bana mahusagi punsita hanjilakna ba honna biyo hairi serola sina aroi bada hairi badi kanglei chanura kharna Manipur gi hum subal luraba talak asida khulngak liba singi pukning thogot pagi mahuta
tuba loidriba fizat figai setuna social media da real video namlaga thagatuna viral chana ba hunriba si khudak telepiyu kanglai chanu rakhargi mathong huktaba thawang asi amuk hana tawduna ba organization asina appeal torogli loina naikhui ama taw oina lemina duna kanglai pak kaina ba silli besing lantheng minarasi hairi